ꯍꯟꯗꯛꯁꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯁꯔꯀꯥꯔꯒꯤ ꯃꯥꯌꯣꯛꯇ ꯋꯥ ꯉꯥꯡꯕꯁꯤꯡꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯕꯒꯤ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏ ꯁꯨꯝ ꯎꯕ ꯍꯥꯏꯇꯥꯔꯦ ꯅꯨꯃꯤꯠ ꯈꯔꯅꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯅꯧꯕ ꯄꯥꯔꯇꯤ ꯂꯤꯡꯈꯠꯄ ꯍꯥꯏꯇꯥꯔꯦ ꯒꯨꯗ ꯒꯕꯔꯅꯦꯟꯁ ꯄꯥꯔꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯌꯥꯕꯦꯝ ꯂꯥꯕꯗ ꯑꯦꯇꯦꯛ ꯇꯧꯈꯤꯕ ꯑꯗꯨꯒ ꯅꯍꯥꯟꯗ ꯅꯨꯡꯗꯥꯡ ꯏꯈꯪ ꯈꯪꯍꯧꯗꯅ ꯄꯨꯡ 9:30 ꯃꯥꯄꯟ ꯇꯥꯔꯝꯗꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ JDUꯒꯤ ꯚꯥꯏꯁ ꯄ꯭ꯔꯁꯤꯗꯦꯟ ꯑꯣꯏꯔꯤꯕ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏꯒꯤ ꯕꯤꯁꯦꯟꯄꯨꯔ ꯀꯦꯟꯗ꯭ꯔꯗ ꯀꯟꯇꯦꯁ ꯇꯧꯈꯤꯕ ꯑꯃꯗꯤ ꯑꯗꯨꯒꯤ ꯃꯃꯥꯡꯗ 17 ꯂꯣꯛ ꯁꯚꯥꯒꯤꯁꯨ MP ꯀꯦꯟꯗꯤꯗꯦꯠ ꯑꯣꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯍꯥꯟꯅꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯝꯕ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝ ꯅꯕꯀꯤꯁꯣꯔꯒꯤ ꯃꯥꯒꯤ ꯅꯤꯡꯊꯧꯈꯣꯡꯗ ꯂꯩꯕ ꯌꯨꯝꯗ ꯑꯦꯇꯦꯛ ꯇꯧꯔꯝꯃꯦ ꯍꯥꯏꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯀꯩꯅꯣ ꯑꯃꯅꯤ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯃꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯕꯥꯛ ꯑꯃ ꯁꯦꯝꯕꯗ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯗ ꯔꯨꯂꯤꯡ ꯑꯣꯄꯣꯖꯤꯁꯟ ꯈꯥꯏꯗꯅ ꯃꯥꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯛꯁꯔꯁꯥꯏꯖꯁꯤꯡ ꯇꯧꯕꯒꯤ ꯊꯕꯛꯅꯤ ꯇꯧꯔꯤꯕꯁꯤ ꯑꯗꯨꯅ JDUꯁꯤ ꯑꯩꯈꯣꯏ ꯇꯁꯦꯡꯅ NDAꯒꯤꯗ ꯍꯧꯖꯤक ꯂꯩꯕꯅꯤ ꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯅ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯍꯥꯏꯗꯅ ꯑꯃ ꯂꯩ ꯑꯗꯨꯒꯁꯨ ꯌꯥꯝꯅ ꯑꯐꯕ ꯃꯔꯤ ꯂꯩꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯥꯁꯦ ꯕ꯭ꯂꯣꯛꯇꯗꯤ ꯌꯥꯎꯗ꯭ꯔꯒꯁꯨ ꯑꯗꯨꯅ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯗꯤ ꯑꯦꯅꯤ BJPꯒꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯣ ꯑꯗꯨꯒ ꯄꯥꯔꯇꯤ ꯑꯃꯒꯤ ꯄꯣꯂꯤꯇꯤꯁꯤꯌꯥꯟ ꯑꯃꯒꯤ ꯃꯌꯨꯝꯗ ꯍꯦꯛꯇ ꯑꯦꯇꯦꯛ ꯇꯧꯗꯅ ꯈꯣꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯄ ꯇꯨꯞꯄ ꯍꯥꯏꯕꯁꯤ ꯃꯁꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯅ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯕꯒꯤ ꯈꯣꯡꯖꯪ ꯑꯃ ꯑꯣꯏꯅ ꯃꯁꯤ ꯂꯣꯏꯅ ꯀꯟꯗꯦꯝ ꯇꯧꯖꯩ ꯃꯔꯝꯗꯤ ꯃꯁꯤ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯍꯧꯗ꯭ꯔꯕꯗꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯑꯁꯤꯅ ꯅꯪꯒꯤ ꯁꯦꯟꯇꯔꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁꯔꯀꯥꯔ ꯗꯕꯜ ꯏꯟꯖꯤꯟ ꯁꯔꯀꯥꯔꯁꯤꯅ ꯑꯩꯈꯣꯏꯒꯤ 1930ꯒꯤ ꯑꯩꯈꯣꯏꯒꯤ ꯐꯦꯁꯤꯁꯀꯤ ꯑꯗꯨꯒ ꯅꯥꯁꯤꯁꯤꯡꯅ ꯖꯔꯃꯟꯗ ꯈꯨꯠꯂꯥꯏ ꯑꯩꯈꯣꯏꯒꯤ ꯅꯝꯊꯅꯕ ꯃꯤꯉꯣꯟꯗ ꯊ꯭ꯔꯤꯠ ꯇꯧꯗꯅ ꯅꯝꯊꯅꯕ ꯍꯣꯠꯅꯈꯤꯕ ꯑꯗꯨꯒ ꯑꯔꯥꯟꯕ ꯄ꯭ꯔꯆꯥꯔ ꯀꯌꯥ ꯁꯟꯗꯣꯛꯄ ꯍꯥꯏꯇꯥꯔꯦ ꯒꯣꯏꯕꯤꯜꯁꯀꯤ ꯃꯥꯒꯤ ꯄ꯭ꯔꯣꯄꯒꯦꯟꯗꯥ ꯃꯌꯥꯝ ꯇꯧꯕꯗꯣ ꯃꯅꯤꯄꯨꯔꯗ ꯎꯏ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯣꯔꯃꯦꯟ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯑꯩꯈꯣꯏꯒꯤ NDAꯒꯤ ꯒꯣꯔꯃꯦꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯁꯔꯀꯥꯔ ꯑꯗꯨꯒ ꯁꯦꯟꯇꯔꯗ ꯂꯩꯕ ꯁꯔꯀꯥꯔ ꯃꯈꯣꯏꯁꯤꯅ ꯑꯩꯈꯣꯏ ꯚꯥꯔꯠ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯅ ꯄꯥꯝꯕ ꯁꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗꯅ ꯑꯇꯣꯞꯄ ꯑꯃꯗ ꯌꯦꯡꯅꯕ ꯁꯦꯝꯕ ꯑꯗꯣ ꯑꯇꯣꯞꯄ ꯑꯃꯗ ꯌꯦꯡꯅꯕ ꯁꯦꯝꯕ ꯑꯗꯨꯅ ꯌꯦꯡꯅꯕ ꯁꯦꯝꯕꯒ ꯃꯣꯏ ꯊꯕꯛꯁꯤ ꯆꯠꯊꯔꯛꯄ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤ ꯑꯩꯈꯣꯏꯅ ꯇꯥꯔꯤꯕꯁꯤꯁꯨ ꯃꯅꯤꯄꯨꯔꯒꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤꯅ ꯃꯈꯣꯏꯒꯤ BJPꯒꯤ ꯑꯣꯐꯤꯁꯇ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒ ꯑꯗꯒꯤ ꯋꯥꯡꯖꯤꯡꯒ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒ ꯍꯩꯔꯣꯛꯀ ꯏꯝꯐꯥꯜꯒ ꯑꯗꯨꯒꯤ ꯃꯥꯟꯅꯗꯕ ꯀꯩꯅꯣꯒ ꯍꯥꯏꯔꯛꯄꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯃꯗꯨꯅ ꯐꯣꯡ ꯇꯥꯛꯏ ꯃꯗꯨꯗꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯁ꯭ꯔꯤ BNꯅ ꯂꯨꯆꯤꯡꯕ BJPꯅ ꯂꯨꯆꯤꯡꯕ ꯑꯩꯈꯣꯏ NDAꯒꯤ ꯁꯔꯀꯥꯔ ꯑꯁꯦ ꯃꯁꯤꯅ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯃꯤꯌꯥꯝ ꯏꯊꯤꯡ ꯒ꯭ꯔꯨꯞꯁꯤꯡ ꯑꯁꯦ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯅꯕ ꯁꯤꯜꯂꯤ ꯍꯥꯏꯕꯁꯦ ꯃꯗꯨꯅ ꯃꯌꯦꯛ ꯂꯥꯕ ꯈꯨꯗꯝꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯑꯩꯈꯣꯏ ꯍꯥꯏꯈꯤꯕ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜꯒ ꯑꯩꯈꯣꯏꯒꯤ ꯊꯧꯕꯥꯜꯒ ꯏꯝꯐꯥꯜꯒ ꯋꯥꯡꯖꯤꯡ ꯏꯝꯐꯥꯜꯒ ꯍꯩꯔꯣꯛꯀ ꯑꯗꯨ ꯏꯝꯐꯥꯜꯒ ꯑꯇꯩꯒ ꯑꯩꯈꯣꯏꯒꯤ ꯌꯦꯡꯊꯤꯅꯕꯒꯤ ꯃꯑꯣꯡꯗ ꯉꯥꯡꯈꯤꯕꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯌꯥꯝ ꯀꯟꯕ ꯃꯑꯣꯡꯗ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯗ ꯀꯟꯗꯦꯝ ꯇꯧꯏ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯗꯗꯤ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯇꯦ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯄꯥꯔꯇꯤꯁꯤꯡꯁꯤ ꯌꯥꯝꯅ ꯍꯥꯔꯃꯣꯅꯤꯌꯁ ꯑꯣꯏꯅ ꯀꯝꯃꯨꯅꯦꯜ ꯍꯥꯔꯃꯣꯅꯤ ꯑꯣꯏꯅ ꯂꯩꯃꯤꯟꯅꯕ ꯑꯗꯨꯒ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯛꯁꯔꯁꯥꯏꯖ ꯃꯥꯅ ꯄꯥꯝꯕ ꯃꯑꯣꯡꯗ ꯄꯥꯔꯂꯥꯃꯦꯟꯇꯔꯤ ꯑꯣꯏꯕ ꯃꯑꯣꯡꯗ ꯉꯥꯡꯅꯗꯅ ꯃꯗꯨꯒꯤ ꯑꯐ ꯐꯠꯇ ꯃꯌꯥꯝ ꯑꯗꯨ ꯉꯥꯡꯗꯅ ꯅꯩꯅꯕꯗꯨꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯦ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯑꯩꯈꯣꯏ ꯆꯠꯃꯤꯟꯅꯅꯕꯒꯤ ꯑꯩꯈꯣꯏ ꯀꯩꯅꯣ ꯑꯃ ꯑꯩꯈꯣꯏꯒꯤ ꯗꯦꯃꯣꯀ꯭ꯔꯦꯇꯤꯛ ꯑꯦꯛꯁꯔꯁꯥꯏꯖ ꯇꯧꯖꯕꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯐꯕ ꯁꯔꯀꯥꯔ ꯑꯃ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏ ꯉꯥꯡꯉꯛꯄ ꯃꯥꯒ ꯌꯥꯅꯗꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯄꯤꯔꯛꯄ ꯃꯣꯠ ꯉꯥꯡꯉꯛꯄ ꯃꯌꯥꯝꯗꯣ ꯐꯖꯅ ꯇꯥꯔꯒ ꯃꯗꯨ ꯃꯥꯅ ꯊꯕꯛ ꯇꯧꯒꯗꯕꯅꯦꯕ ꯑꯗꯨ ꯅꯠꯇꯗꯅ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯅꯍꯥꯔꯣꯜ ꯈꯔꯅ ꯉꯥꯡꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯃꯍꯥꯛꯅ ꯉꯥꯡꯉꯕꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝ ꯑꯁꯦ ꯃꯁꯤꯁꯨ ꯃꯣꯏ ꯇꯨꯃꯤꯟꯅ ꯂꯩꯔꯛꯄ ꯌꯥꯔꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏ ꯄ꯭ꯔꯖꯥꯒꯤ ꯃꯤꯍꯨꯠ ꯑꯩꯈꯣꯏ ꯁꯤꯟꯕ ꯑꯃꯅꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯩꯈꯣꯏꯒꯤ ꯑꯣꯏꯅꯥꯝ ꯅꯕꯀꯤꯁꯣꯔꯁꯤꯡ ꯑꯁꯤꯁꯨ ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯃꯌꯨꯝꯗ ꯑꯩꯈꯣꯏꯒꯤ ꯅꯣꯡꯃꯩꯅ ꯀꯥꯞꯁꯤꯟꯕ ꯈꯣꯠꯆꯟꯕ ꯍꯥꯏꯕꯁꯦ ꯃꯗꯨ ꯃꯇꯨꯡꯗꯗꯤ ꯃꯗꯨ ꯇꯧꯕꯤꯗꯅꯕ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯑꯣꯏꯅꯥꯝ ꯑꯩꯈꯣꯏꯒꯤ ꯅꯕꯀꯤꯁꯣꯔ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯁꯦ ꯃꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯤꯕ ꯍꯥꯏꯕꯁꯤꯁꯨ ꯌꯥꯝꯅ ꯇꯉꯥꯏ ꯐꯗꯦ ꯃꯔꯝꯗꯤ ꯃꯃꯥꯡꯗꯁꯨ ꯑꯃꯨꯛ ꯚꯣꯠꯇ ꯑꯩꯈꯣꯏꯒꯤ 18 ꯂꯣꯛ ꯁꯚꯥꯒꯤ ꯃꯃꯥꯡꯗꯁꯨ ꯃꯍꯥꯛꯀꯤ ꯀꯩꯅꯣꯗ ꯑꯦꯇꯦꯛ ꯇꯧꯕꯤꯈ꯭ꯔꯦꯕ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯤꯁꯦ ꯑꯅꯤ ꯑꯍꯨꯝꯂꯛ ꯁꯨꯔꯦꯕ ꯑꯗꯨꯅ ꯃꯁꯤ ꯌꯥꯝꯅ ꯖꯨꯒꯣꯠ ꯆꯥꯗꯦ ꯑꯗꯨꯅ ꯃꯁꯤ ꯑꯦꯇꯦꯛ ꯇꯧꯕꯁꯦ ꯑꯩꯈꯣꯏꯅ ꯈꯟꯕꯗ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯆꯤꯡꯅꯩ ꯃꯁꯤꯗ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯅꯍꯥꯔꯣꯜꯁꯤꯡ ꯑꯃ ꯇꯧꯕꯒꯤ ꯋꯥ ꯅꯠꯇꯕ
ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕ ꯀꯥꯡꯕꯨꯁꯤꯡ ꯑꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯥꯛꯀ ꯌꯥꯅꯗꯕ ꯍꯥꯏꯇꯥꯔꯦ ꯄꯣꯂꯤꯇꯤꯀꯦꯜꯂꯤ ꯃꯗꯨꯅ ꯇꯧꯕ꯭ꯔꯥ ꯍꯥꯏꯕꯁꯤꯡꯅꯦ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯍꯥꯏ ꯂꯦꯚꯦꯜ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯗꯅ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯗꯨ ꯃꯁꯥꯃꯛꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯒꯤ ꯁꯥꯁꯟꯗ ꯌꯥꯝ ꯃꯇꯤꯛ ꯆꯥꯅ ꯆꯤꯞ ꯁꯦꯀ꯭ꯔꯦꯇꯔꯤ ꯌꯥꯎꯔꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯃꯗꯨ ꯁꯦꯝꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕꯁꯦ ꯇꯨꯡꯗ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏꯒꯤ ꯊꯧꯁꯤꯜꯁꯦ ꯑꯩꯈꯣꯏꯒꯤ ꯂꯧꯈꯠꯄꯤꯅꯕ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟ ꯑꯃꯗꯤ ꯚꯥꯔꯠ ꯒꯣꯔꯃꯦꯟꯗ ꯑꯩꯈꯣꯏꯅ ꯏꯟꯗꯤꯌꯥ ꯕ꯭ꯂꯣꯛ ꯃꯅꯤꯄꯨꯔꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ ꯑꯩꯍꯥꯛꯅ ꯀꯟꯚꯦꯅꯔ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯁꯤꯒꯨꯝꯕꯁꯦ ꯑꯃꯨꯛ ꯍꯟꯅ ꯇꯧꯔꯛꯄ ꯇꯥꯔꯕꯣꯏꯗꯤ ꯑꯩꯈꯣꯏꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯆꯪꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯃꯗꯨ ꯁꯦꯝ ꯁꯥꯕꯗꯣ ꯃꯗꯨ ꯁꯥꯖꯒꯅꯤ ꯍꯥꯏꯕꯁꯦ ꯊꯝꯖꯒꯦ